ꯌꯥꯝꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ. ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯩꯁꯤꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ. ꯌꯨꯝꯗꯣꯡꯄꯣꯛ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯈꯣꯃꯩ ꯑꯃꯗꯤ ꯕꯤꯅꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡꯇꯣꯟ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯈꯣꯃꯩ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯈꯣꯃꯩ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ. "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ? ꯁꯤꯡꯁꯦ ꯑꯃꯨꯛꯇ ꯊꯥꯔꯨ ꯂꯥꯎꯅꯤ ꯅꯪꯕꯣ." ꯕꯤꯅꯥ ꯈꯣꯃꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ. "ꯍꯣ ꯇꯥꯔꯦ ꯇꯥꯔꯦ." ꯕꯤꯅꯥ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯏ. ꯕꯤꯅꯥꯅ, "ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦ ꯋꯥꯅꯤ." "ꯑꯩꯁꯨ ꯉꯝꯒꯗ꯭ꯔꯅ ꯇꯧꯕꯅꯤꯅꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦ. ꯉꯛꯀꯥꯁꯦ ꯇꯦꯛꯀꯗꯧꯕ ꯃꯥꯜꯂꯤ." ꯂꯩꯔꯥꯡꯇꯣꯟ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯆꯤꯟ ꯁꯦꯡꯗꯨꯅ ꯊꯣꯛꯂꯛꯏ. ꯈꯣꯃꯩ ꯃꯆꯥꯕꯨ ꯎꯕꯗ, "ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯈꯛꯇ ꯅꯆꯤꯟ ꯁꯦꯡꯉꯤꯗꯨꯕꯣ?" ꯂꯩꯔꯥꯡꯇꯣꯟ ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯊꯋꯥ ꯁꯥꯗꯦ. ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯪꯁꯤꯜꯂꯤ. ꯈꯣꯃꯩ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯀꯅꯥꯅ ꯌꯥꯎꯅꯒꯦ? ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯅꯦ?" "ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯁꯦ ꯀꯩꯒꯤ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯜꯂꯨꯒꯦ? ꯑꯗꯨꯕꯨ ꯌꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯍꯌꯦꯡ ꯐꯠꯇ꯭ꯔꯕ ꯀꯥꯟꯗꯗꯤ ꯀꯅꯥꯗ ꯇꯥꯗꯣꯏꯅꯣ? ꯆꯠꯂꯨꯀꯣ." ꯕꯤꯅꯥ ꯃꯆꯥꯕꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯕꯅꯤ. ꯂꯩꯔꯥꯡꯇꯣꯟ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯉꯥꯡꯂꯕꯁꯨ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕꯗ ꯃꯥꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯩꯔꯥꯡꯇꯣꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯣꯔꯣꯝ ꯑꯃꯅ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ. "ꯑꯦ, ꯄꯣꯔꯣꯝꯅꯤꯅꯦ. ꯑꯁ ꯍꯥꯎꯔꯅꯤꯗ. ꯃꯁꯤ ꯍꯦꯛꯇ ꯕꯥꯔꯇꯤꯟꯁꯤꯗ ꯎꯞꯄꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯇꯣꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯖꯝ ꯂꯥꯎꯅ ꯆꯣꯡꯊꯩ. ꯈꯣꯃꯩ ꯑꯃꯗꯤ ꯕꯤꯅꯥ ꯃꯈꯣꯜꯗꯨ ꯇꯥꯕꯗꯨꯗ, "ꯍꯩ, ꯀꯔꯤꯅꯣꯅꯦ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯍꯩ, ꯇꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ. ꯆꯦꯜꯂꯨꯅꯦ ꯑꯝꯇ ꯅꯪꯕꯣ." ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯂꯩꯔꯥꯡꯇꯣꯟ ꯉꯥ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯤꯅꯥꯅ ꯃꯆꯥꯗ, "ꯍꯩ ꯂꯩꯔꯥꯡꯇꯣꯟ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ?" ꯂꯩꯔꯥꯡꯇꯣꯟ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ, "ꯏꯃꯥ, ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃ ꯆꯥꯔꯝꯃꯤ. ꯑꯗꯨ ꯐꯥꯒꯦꯅ ꯇꯧꯕꯅꯤ." ꯑꯅꯤꯗꯨꯗꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯕꯅꯤ. ꯑꯗꯨꯒ ꯃꯆꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯅꯤ? ꯄꯨꯈ꯭ꯔꯤꯗ ꯉꯥ ꯆꯥꯕ ꯐꯥꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯔꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤ ꯅꯀꯣꯛꯅꯣꯅꯦꯍꯦ?" ꯂꯩꯔꯥꯡꯇꯣꯟ ꯉꯥꯗꯨ ꯇꯥꯟꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ. "ꯕꯥꯕꯥ, ꯉꯥꯗꯣ ꯌꯥꯝ ꯆꯥꯎꯋꯦꯃꯤ. ꯊꯣꯡꯉ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯍꯥꯏꯕ." "ꯍꯩ, ꯀꯥꯈꯠꯂꯛꯎꯅꯦꯍꯦ ꯅꯪꯕꯣ. ꯏꯁꯤꯡ ꯑꯗꯨꯗ ꯕꯥꯔꯇꯤꯟ ꯑꯃꯅ ꯀꯔꯝꯅ ꯉꯥ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯆꯥꯅꯤꯡꯂꯒꯅꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯒꯦ. ꯂꯥꯎ, ꯀꯥꯔꯛꯎ." ꯂꯩꯔꯥꯡꯇꯣꯟ ꯑꯅꯝ ꯀꯜꯂꯤ. ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯇꯥꯗꯦ. ꯉꯥꯗꯨ ꯀꯣꯏꯊꯤ ꯊꯤ. ꯃꯄꯥꯅ ꯑꯁꯨꯝ ꯉꯥꯡꯁꯜꯂꯛꯄ ꯑꯗꯨꯗ, "ꯆꯠꯂꯝꯃꯣ, ꯂꯥꯛꯑꯒꯦ. ꯉꯥꯅꯕꯨ ꯃꯤꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯍꯧꯅꯗꯦ. ꯑꯩ ꯐꯥꯔꯛꯀꯦ ꯌꯦꯡꯉꯨ." ꯂꯩꯔꯥꯡꯇꯣꯟꯅ ꯏꯁꯤꯡ ꯑꯗꯨ ꯄꯨꯡꯅꯩ ꯅꯩꯊꯣꯛꯂꯦ. ꯉꯥꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯊꯨꯞꯂꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ. ꯂꯩꯔꯥꯡꯇꯣꯟ ꯃꯥꯅ ꯐꯥꯒꯦ ꯈꯜꯂꯤꯕ ꯄꯣꯔꯣꯝ ꯑꯗꯨꯒꯨꯝꯕ ꯑꯃ ꯅꯝꯗꯅ ꯐꯥꯔꯦ. ꯉꯥ ꯑꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯎꯠꯇꯨꯅ, "ꯇꯨ ꯕꯥꯕꯥ, ꯐꯥꯔꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯥ?" ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯏ. ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯥ ꯀꯨꯝꯈ꯭ꯔꯦ. ꯂꯩꯔꯥꯡꯇꯣꯟ ꯉꯥ ꯑꯗꯨ ꯕꯥꯔꯇꯤꯟꯗ ꯍꯥꯞꯇꯨꯅ ꯄꯨꯈꯠꯂꯛꯏ. ꯑꯗꯨꯒ ꯃꯄꯥꯗ, "ꯕꯥꯕꯥ, ꯆꯥꯎꯗ꯭ꯔꯥ? ꯑꯩꯅ ꯎꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯁꯤ ꯅꯠꯇꯦꯕ. ꯑꯩꯅ ꯐꯥꯒꯦ ꯇꯧꯕ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯕꯅꯤ." ꯂꯩꯔꯥꯡꯇꯣꯟ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯁꯣꯏꯕꯨꯝꯒ ꯐꯖꯅ ꯊꯣꯡꯉꯨꯀꯣ." ꯂꯩꯔꯥꯡꯇꯣꯟ ꯃꯃꯥꯡꯊꯣꯡꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯈꯣꯃꯩ ꯉꯥꯁꯤꯡ ꯑꯗꯨꯅ ꯆꯥꯈꯠꯂꯛꯄ ꯑꯗꯨꯗ, "ꯅꯨꯄꯤ, ꯉꯥꯁꯤꯡꯁꯤꯕꯨ ꯂꯣꯏꯅ ꯁꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ ꯅꯪꯕꯣ. ꯂꯣꯏꯅ ꯆꯥꯈꯠꯂꯛꯏꯅꯦꯍꯦ." ꯂꯩꯔꯥꯡꯇꯣꯟ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ, "ꯁꯤꯔꯣꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯅ ꯐꯖꯈꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ." ꯂꯩꯔꯥꯡꯇꯣꯟ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯑꯁꯤ ꯑꯉꯝ ꯑꯔꯥꯏ ꯑꯃꯠꯇ ꯈꯪꯗꯦ. ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ. ꯃꯃꯥꯏ ꯊꯛꯄ ꯖꯨꯠ ꯆꯥꯗꯕ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯏꯊꯛꯄꯤ ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ. ꯍꯪꯒꯥꯝ ꯄꯟꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯑꯄꯥꯛꯄ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯍꯪꯒꯥꯝ ꯃꯄꯥꯜꯅ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯈ꯭ꯔꯦ. ꯂꯩꯔꯥꯡꯇꯣꯟ ꯃꯈꯣꯏꯒꯤ ꯍꯪꯒꯥꯝ ꯑꯗꯨ ꯁꯟ ꯆꯪꯕ꯭ꯔꯥ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯒ ꯊꯪꯅꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯍꯪꯒꯥꯝ ꯑꯗꯨꯗ ꯁꯟ ꯑꯃ ꯆꯪꯕꯗꯨ ꯎꯔꯝꯃꯤ. ꯂꯩꯔꯥꯡꯇꯣꯟꯅ, "ꯑꯦ, ꯀꯩꯅꯣ ꯑꯁꯤꯗꯤ?" ꯂꯩꯔꯥꯡꯇꯣꯟ ꯁꯟ ꯑꯗꯨꯅ ꯍꯪꯒꯥꯝ ꯆꯥꯔꯤꯕ ꯑꯗꯨ ꯃꯥꯗꯤ ꯀꯩꯅ ꯍꯪꯒꯥꯝ ꯆꯥꯕ ꯑꯣꯏꯅ ꯎꯔꯦ. ꯃꯥ ꯁꯟ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯐꯅ ꯀꯟꯅꯗꯤ ꯌꯦꯡꯖꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯁꯟ ꯑꯗꯨ ꯀꯩ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯝꯃꯤ. "ꯀꯩꯅꯤꯅꯦ? ꯆꯥꯎꯁꯨ ꯆꯥꯎꯏꯍꯦ ꯁꯤꯗꯤ. ꯑꯩꯅ ꯇꯥꯟꯕꯁꯨ ꯉꯝꯃꯔꯣꯏ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯀꯥꯟꯅꯔꯔꯣꯏ. ꯑꯩ ꯏꯄꯜꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ." ꯂꯩꯔꯥꯡꯇꯣꯟ ꯀꯟꯅ ꯆꯦꯜꯂꯛꯏ. ꯑꯃꯨꯛꯁꯨ ꯄꯥꯈꯠꯄ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯁꯠꯇꯣꯛꯇꯅ ꯀꯥꯟꯕꯗ ꯂꯩꯔꯥꯡꯇꯣꯟ ꯎꯞꯄ꯭ꯔꯥꯡꯅ ꯎꯞꯂꯒ ꯇꯥꯔꯦ. ꯃꯈꯣꯟꯁꯨ ꯐꯅ ꯐꯖꯩ꯫
Leirangton masado naaduna. Ayo ma, ay sire. Ayo. Leirangton makong adu khara hudatle. Mapal aduna Leirangton na masa adu naaduna lairibadu uduna chensilaktuna. Hai, Leirangton, kaidore? Ihe, so inhe. Nang bu tapna tapna yengnaga la uyadro. Leirangton yamna phingna asokpa aduga yengdana. Ipal, silai, ipal hoyi hangam do kaina loina chahore. Ahal du kaina hangam chai haibadu da makok adu ngaure. Nupa aduna. Kari no ne Leirangton, kaina hangam chai hairisiba. Asengbani ipal, wase haige lakpada ai tu silibasini. Leirangton yamna thawai yauna haibadu da. Awoi barani Leirangton nangna hairisiba. Kaina hangam chai hairisiba aibu amuk phawba tadrine. Nang udi urei ko. Ipal, asengbaini, aina urabani. San oiradi ai ipal bu kasu ko bula oyi. Aina dum talamani. Kai oi baduda ai ipal bu ko bula isini. Leirangton ni matawa duda ahaladu thazaraduna. Adu dingai ko. Ipal ne long lok thoki. Nani su korke ko. Asi hairam naga ahaladu jangkre ahaladu long ama paiduna thoglai. Mani aduna. Karino ni Leirangton labukta kai lehawi hairisibo chumbu chumlabrani nangbo. Asengbani ini onthokna chawkhrajani. Hangama yamado loina charambra khangba nate. Ahaladuna mang thangduna labuk tamna chali. Leirangton amadi mani dusu ine. Labuk yobada ahaladu mapi semduna hairei. Nakhoi napina rol cheksil. Khu selu ko. Madi mitna kupada chongchila kadawribani. Mani dudi pakatna. Nupa, nang mumi khara kausimi. Nathanda ngamgadawribro. Ahaladu su thongna yamna leiba nupa amagi saklon lawrei. Magi mahai utlake haina semsai. Leirangton do sanaduna hangamadu fana yamna chasilamba aduda. Tu ipal. Hana yamna charame. Ahal ani adu mamit adu suktoktuna yengnai aduga. Karino ni Leirangton nangna kai hairisibo. Leirangton makut kadu thinduna khara changsilaga. Ipal, ada lairisine me. Tu adai se. Hera Leirangton, asidi sanni kadaidagi kaino. Kadaino ne? Hoida, manida, sanni ne asidi. Leirangton ma khara amuk changsinduna. Natida, kainida, Ipal. Nakhoi bom to munne yengbiyo. Ahalani adu makok adu pongaw ngawre. San adu bu kaini haiba aduda. Leirangton amukasu. Ine, Ipal. Nakhoi ani di ahal ka oirakpaduda mito phajana udaba oirini. Asi kaini me. Ahalani du changsin ge tawi maduda Leirangton na mani adu bu chingthoktuna. Ine, changsiluno haiba. Chungthora di kamthokdoino. As, aidi ki haiba yamna. Ahum du san adu bu kaini haina phana koine yetnare. Nupa. Kaina hangam chaba hongna dini nangbo. Ahalani du changsili Leirangton na. Ipal, aidi kizai ko. Kaini hairisini. Aidi sasum de aurage. Ani du changsinduna yengbada san oirambadu ahaladuna. Hai, Leirangton. Masidi sanni ne. Nangbo onthokpani da. Leirangton masu changduna yengbada san oiramba aduda. As, aidi kaini na thawai waruri. Mani adu san adu bu kanthoi. Hangamadu phana yamna chakibagi mathwai nungai traduna pirum tawduna. Leirangton ibema uthokna namai thakhre da ko. Sansibu kaini haidana haiwari mi nangbo. Kok tanthoknabisu mayabadu bu nangbo. Leirangton mata sengna kai oiraba ninglubani. Halani gi mangdu da ikairaduna. Ine, aidi da sengna kai oiraba ninglubani. Lapnaga ubadu da san oirabadi aidi adum talambasu yabani. Yenguni se kayam yamna chakre. Aina hangam sing ase uthokna wana thajakrab. Thau sunglaga aigi nana pi macha amatang sajage haidana. Ani dugi mataw aduda. Yare. Thokrabadi thokre. Lao. Yumda karasi. Leirangton ikaibana loire. Madi ikairaduna. Ipal hoi kabiramu. Aidi aikhoigi sida ngahak lehokige. Nangbu lehokige haibrane. Hoi Ipal. Pare adudi. Aikhoigi sisu khara amta yengugi ko. Ipal ngahak lerga amuk lake. Ahal du magi nupi puduna chatkre Leirangton na. Is, onthokna ikaikre da. Ahalani gi mangsida hek jopida. Leirangton ngasai makai tukiba adugi China phauramde. Hojiktamak China adu phaurakle. Yengtharubada makhong adu phana yamna hudatlamme. Mani aduna. Kayada mamai thakliba angang no yenguni. Sandubu kaini haine hek sikhang hekta khangi wani. Ahal aduna noktuna. Aikhoigi khomaya se onthokna wagadawrida mathong lai machadini magi machanupi asibo. Leirangton na ahalani adubu laknabaga chap manakhrabani. Leirangton mayumda China aduna helaktuna karakle adubu
ꯃꯃꯥꯗ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯉꯥꯡꯂꯅꯤ ꯈꯟꯗꯨꯅ ꯃꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯇꯅ ꯁꯣꯛꯂꯤꯕ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯍꯥꯞꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯟꯅꯤꯡꯗꯕ ꯊꯕꯛꯅ ꯃꯍꯦꯜꯂꯤ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯁꯣꯛꯄꯗꯨ ꯎꯕꯗ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯀꯔꯝꯅ ꯁꯣꯛꯂꯤꯕ ꯅꯪꯗꯤ? ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯗ ꯌꯥꯗꯒꯨꯝꯅ ꯃꯃꯥꯗ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯍꯥꯏꯔꯦ ꯕꯤꯅꯥ ꯃꯊꯕꯥꯛ ꯌꯩꯗꯨꯅ꯫ ꯂꯣꯏꯔꯦ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯝ ꯊꯣꯛꯀꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥꯒꯗꯣ ꯑꯣꯟꯅꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯟꯅꯅꯤ ꯍꯥꯏꯔꯛꯄꯗꯨꯗ, ꯍꯦꯔ ꯏꯃꯥ, ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯑꯣꯟꯅꯔꯣꯏ ꯀꯩꯁꯨ꯫ ꯑꯩꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ, ꯂꯥꯞꯅ ꯎꯕꯗꯨꯗ ꯆꯤꯡꯌꯥꯒ ꯑꯣꯏꯕꯗꯨꯗ ꯀꯩ ꯑꯣꯏꯔꯕꯣꯏꯅ ꯅꯤꯡꯂꯨꯕꯅꯤ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯑꯁꯣꯛꯄꯗꯨ ꯉꯥꯡꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯃꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯗꯨꯅ ꯊꯣꯔꯛꯄ ꯑꯗꯨꯗ, ꯀꯩꯗꯧꯔꯦ? ꯑꯃꯨꯛ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯅ? ꯅꯈꯣꯏꯒꯤ ꯅꯃꯥꯅꯆꯥꯁꯦ ꯉꯥꯏꯍꯥꯛꯇ ꯎꯅꯕ ꯌꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯎꯅꯕ ꯌꯥꯗꯕ ꯅꯠꯇꯦ, ꯂꯧꯕꯨꯛꯇ ꯁꯟ ꯆꯪꯂꯒ ꯀꯩ ꯆꯪꯉꯦ ꯍꯥꯏꯗꯅ ꯇꯝꯕ ꯆꯦꯟꯕꯗ ꯀꯣꯟꯊꯣꯡꯗ ꯄꯟꯗꯨꯅ ꯇꯨꯁꯟꯗꯅꯅꯦ ꯃꯈꯣꯡꯗ ꯂꯣꯏꯅ ꯇꯠꯍꯧꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯟꯗꯨꯕꯨ ꯃꯥꯅ ꯀꯩꯅꯤ ꯍꯥꯏꯔꯤꯕ? ꯍꯣꯏ, ꯃꯅꯤꯡꯒꯤ ꯇꯥꯗꯒ ꯏꯆꯦꯒꯗꯣ ꯂꯧꯕꯨꯛꯇꯨꯗ ꯃꯥꯅ ꯂꯥꯛꯅꯕꯤꯔ ꯃꯥꯜꯂꯦ꯫ ꯏꯁ, ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯊꯣꯛꯅꯤ? ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯒꯗꯧꯔꯤꯗ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯊꯪ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯂꯛꯄ ꯃꯤꯉꯩꯅ ꯑꯍꯜ ꯑꯗꯨ ꯎꯕꯗ, ꯇꯥꯗꯗꯤ ꯅꯍꯥꯟ ꯂꯩꯔꯥꯡꯇꯣꯟꯅ ꯂꯧꯕꯨꯛꯇ ꯂꯛꯅꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ, ꯖꯥꯠꯅꯤꯕꯣ ꯇꯧꯔꯤꯕꯁꯦ, ꯑꯩꯁꯨꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯁꯟ ꯑꯗꯨꯕꯨ ꯀꯩꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯋꯥꯍꯟꯈ꯭ꯔꯦ ꯑꯩꯕꯨ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯍꯣꯏꯅꯦ, ꯃꯥꯕꯨ ꯁꯟ ꯑꯗꯨꯕꯨ ꯀꯔꯝꯅ ꯀꯩꯅꯤ ꯍꯥꯏꯔꯤꯕꯅꯣ ꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ꯫ ꯃꯥꯒꯤꯗꯤ ꯇꯥꯗ ꯈꯣꯏꯕꯨ ꯁꯥꯟꯅꯕꯒꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦ ꯃꯗꯨꯕꯨꯗꯤ ꯄꯥꯎ ꯑꯗꯨ ꯇꯝꯕ ꯂꯥꯛꯄꯗ ꯀꯣꯟꯊꯣꯡꯗ ꯄꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯐꯥꯎꯕ ꯐꯅ ꯁꯥꯡꯅ ꯇꯠꯂꯤꯕꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯒꯗꯧꯔꯤꯗ꯫ ꯃꯗꯨꯕꯨ ꯃꯁꯛꯀꯥꯗꯨꯗꯤ ꯐꯅ ꯆꯪꯈꯣꯜꯂꯤꯅꯦꯍꯦ꯫ ꯌꯦꯡꯕꯗ ꯀꯥꯇꯤ ꯀꯌꯥ ꯃꯤꯉꯝꯖꯗꯕ ꯏꯪꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯊꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦꯗ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯃꯥꯏ ꯈꯔ ꯊꯛꯄ ꯃꯗꯨꯅꯤ꯫ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ, ꯁꯟꯕꯨ ꯀꯩꯅꯤ ꯍꯥꯏꯔꯤꯕꯅꯤꯗꯅ꯫ ꯑꯌꯨꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯩꯔꯥꯡꯇꯣꯟ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯔꯥꯡꯇꯣꯟꯕꯨ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯦ꯫ ꯑꯃꯅꯗꯤ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯗ, ꯃꯔꯥꯏꯅ ꯐꯔꯛꯀꯅꯤ꯫ ꯂꯩꯔꯥꯡꯇꯣꯟꯕꯨ ꯈꯔ ꯑꯃꯅ ꯐꯅ ꯉꯥꯡꯕꯤ, ꯈꯔ ꯑꯃꯅ ꯊꯤꯅ ꯉꯥꯡꯕꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯈꯣꯃꯩ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯅꯨꯄꯥ, ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯅꯕ ꯇꯧꯁꯤ꯫ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ? ꯑꯩꯅ ꯍꯦꯟꯅ ꯅꯥꯅꯤꯡꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ, ꯆꯤꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯆꯥꯅꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, ꯕꯥꯕꯥ, ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯡꯊꯤꯅ ꯌꯦꯡꯊꯣꯛꯁꯤ꯫ ꯌꯥꯅꯤ ꯀꯧꯔꯨ, ꯏꯄꯥ ꯀꯨꯏꯅ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯆꯤꯡꯖꯤꯟꯒꯤ ꯆꯤꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯂꯩꯔꯥꯡꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨꯒꯤ ꯄꯥꯕꯅ ꯋꯥꯕ ꯍꯧꯅꯗꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯠꯂꯒꯅꯦ ꯁꯤꯡ ꯆꯜꯂꯨꯒꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯕ ꯃꯄꯥꯅ, ꯍꯦ, ꯑꯗꯨ ꯌꯥꯗꯦ, ꯏꯄꯥ ꯑꯗꯨꯝ ꯇꯧꯒꯦꯀꯣ, ꯅꯨꯄꯤꯅ ꯁꯤꯡ ꯆꯟꯕ ꯍꯧꯅꯗꯦ꯫ ꯍꯦꯔ ꯄꯥꯕ, ꯑꯗꯨꯏ ꯋꯥꯕꯨ, ꯀꯩꯒꯨꯝꯕ ꯄꯥꯕꯅ ꯁꯤꯈꯤꯕ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯁꯤꯡ ꯊꯥꯗꯅ ꯂꯩꯕ ꯇꯥꯔꯤꯕꯣ? ꯅꯨꯄꯤꯅ ꯆꯟꯕ ꯌꯥꯗꯦꯅ꯫ ꯕꯤꯅꯥ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯁꯤꯕ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ, ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯗ? ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯦ꯫ ꯀꯩꯗꯧꯔꯒꯦ, ꯁꯨꯝ ꯋꯥꯒꯤ ꯋꯥ ꯍꯥꯏꯕꯅꯤ, ꯀꯩꯅꯣ ꯁꯤꯕꯣ? ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯁꯤꯗꯧ ꯅꯠꯇꯦ ꯍꯦꯛꯇ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯆꯤꯟꯗ ꯐꯈ꯭ꯔ ꯄꯣꯠꯅꯤ, ꯉꯥꯡꯕ ꯁꯛꯄ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯕꯤꯅꯥꯅ ꯃꯆꯥꯗ, ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯎ, ꯏꯃꯥ ꯊꯕꯛ ꯇꯧꯒꯦ꯫ ꯂꯩꯔꯥꯡꯇꯣꯟ ꯆꯥꯛ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯗꯨꯒ, ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯂꯥꯎ, ꯑꯩ ꯇꯥꯛꯀꯦ ꯂꯥꯎ, ꯅꯪ ꯑꯃ ꯀꯔꯤꯅꯣꯃ ꯇꯧꯒꯗꯧꯔꯤ, ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ꯫ ꯍꯣ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯄꯥꯕꯅ ꯆꯥꯔꯕꯗꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯁꯣꯏꯗꯅ ꯕꯩꯇꯔꯅꯤ ꯇꯣꯔꯕꯥꯟ ꯂꯥꯟꯕ ꯇꯥꯔꯤ꯫ ꯏꯃꯥꯅ ꯇꯥꯛꯀꯦ ꯍꯥꯏꯔꯁꯨꯅꯦ, ꯀꯣꯟꯅ ꯑꯣꯏꯅ꯫ ꯂꯩꯔꯥꯡꯇꯣꯟ ꯅꯨꯄꯤ ꯑꯣꯏꯖꯔꯒꯁꯨ ꯃꯥ ꯅꯣꯡꯃꯇ ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯃꯥꯁꯨ ꯃꯥꯒꯗ ꯉꯥꯡꯅꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯔꯥꯡꯇꯣꯟ ꯐꯦꯠ ꯂꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯈꯣꯃꯩꯅ, ꯃꯥꯟꯅꯔꯨꯔꯅꯨ, ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯁꯅꯨ, ꯆꯠꯂꯣ, ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯇꯧꯔꯨꯔꯣ꯫ ꯂꯩꯔꯥꯡꯇꯣꯟ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯁꯤꯡ ꯆꯜꯂꯨꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯃꯥꯅ, ꯂꯩꯔꯥꯡꯇꯣꯟ, ꯉꯟꯃꯜꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯣ꯫
ꯑꯁ ꯏꯃꯥ ꯌꯥꯅꯤꯍꯦ ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯀꯟꯈ꯭ꯔꯦ ꯅꯨꯄꯤ ꯅꯠꯇꯗꯧꯅ ꯅꯊꯧꯅꯥ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯎꯗꯣꯏꯗꯨꯕꯨ ꯀꯃꯥꯏ ꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯛꯁꯤꯜꯂꯛꯏꯅꯦ ꯁꯦ ꯄꯥꯕꯁꯦ ꯐꯖꯅ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯣ ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ ꯀꯩꯁꯨ ꯄꯥꯈꯠꯂꯨꯅꯨ ꯂꯩꯔꯥꯡꯇꯣꯟ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯁꯤꯡ ꯆꯟꯅꯅꯕ ꯂꯥꯛꯏ ꯆꯤꯡ ꯑꯗꯨ ꯐꯅ ꯉꯝꯕ ꯑꯗꯨꯗ ꯑꯁ ꯁꯤꯡꯗꯤ ꯆꯟꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯄꯥꯕꯅ ꯅꯍꯥ ꯃꯈꯩ ꯇꯧꯔꯤꯁꯤꯗꯤ ꯐꯖꯅ ꯋꯥꯔꯝꯅꯤꯗ ꯂꯩꯔꯥꯡꯇꯣꯟ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯅ ꯃꯊꯟꯇ ꯀꯥꯔꯛꯂꯤꯕꯅꯤ ꯃꯥ ꯌꯥꯝꯅ ꯃꯇꯣꯟ ꯌꯧꯅꯗꯤ ꯀꯥꯗ꯭ꯔꯦ ꯑꯅꯛꯄ ꯑꯗꯨꯗ ꯂꯩꯕ ꯁꯤꯡ ꯈꯔ ꯆꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯑꯗꯨ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯤꯡꯁꯤꯗꯤ ꯌꯥꯝꯗ꯭ꯔꯤꯅ ꯇꯧꯔꯤꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯀꯝꯗꯧꯅꯤ ꯍꯣꯏꯗ ꯑꯉꯝꯕ ꯈꯔꯁꯦ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯌꯨꯝ ꯌꯧꯕꯗꯗꯤ ꯅꯨꯃꯤꯠꯁꯨ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯂꯩꯔꯥꯡꯇꯣꯟ ꯑꯆꯟꯕꯁꯤꯡ ꯑꯗꯨ ꯀꯣꯛꯊꯣꯡ ꯁꯥꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯩ ꯑꯆꯧꯕ ꯑꯃ ꯂꯩꯕ ꯎꯔꯦ ꯂꯩꯔꯥꯡꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯣꯏꯃꯥ ꯀꯩꯅꯤꯅꯦ ꯂꯩꯔꯥꯡꯇꯣꯟ ꯄꯨꯔꯝꯕ ꯁꯤꯡ ꯐꯥꯎꯕ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯂꯩꯔꯥꯡꯇꯣꯟ ꯃꯃꯥꯡꯗꯁꯨ ꯁꯟ ꯑꯗꯨꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯀꯩ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯁꯦꯡꯅ ꯀꯩ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯝꯗꯧꯅꯤ ꯑꯩ ꯑꯇꯣꯞꯄ ꯂꯝꯕꯤꯁꯨ ꯑꯝꯇ ꯈꯪꯗꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯂꯩꯔꯥꯡꯇꯣꯟ ꯅꯨꯄꯤꯅꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯦꯠꯅꯕ ꯍꯦꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯩꯔꯥꯡꯇꯣꯟ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯀꯩ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯗꯤ ꯆꯠꯇꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯁꯨꯝ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯑꯩ ꯀꯗꯣꯝꯗ ꯅꯣꯡꯃ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯆꯠꯈꯤꯅꯣꯅ ꯍꯥꯏꯕꯅꯤꯅꯦ ꯂꯩꯔꯥꯡꯇꯣꯟ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯃꯁꯥꯗꯣ ꯋꯥꯃꯟꯗꯨꯅ ꯃꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯂꯩꯔꯥꯡꯇꯣꯟ ꯌꯥꯝꯅ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯥ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯥꯡꯇꯣꯟꯗꯤ ꯅꯨꯄꯥ ꯑꯗꯨ ꯎꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯣꯟꯁꯤꯜꯂꯨꯔꯦ ꯅꯨꯄꯥ ꯑꯗꯨ ꯑꯃꯝꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯣꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯑꯣꯏꯃꯥ ꯂꯩꯔꯥꯡꯇꯣꯟꯁꯨ ꯋꯥꯕꯒ ꯄꯨꯡꯐ ꯐꯩ ꯃꯥꯗꯤ ꯎꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯀꯣꯜꯂꯨꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯅꯪꯕꯣ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯥꯡꯇꯣꯟꯕꯨ ꯐꯖꯅ ꯎꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯩꯗꯤ ꯂꯩꯔꯥꯡꯇꯣꯟꯅꯤ ꯍꯥ ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯕ ꯃꯤꯔ ꯂꯥꯏꯔꯣ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯉꯥꯡꯕꯁꯤꯗ ꯂꯩꯔꯥꯡꯇꯣꯟꯅ ꯇꯞꯅ ꯀꯟꯅ ꯉꯥꯡꯒꯅꯣ ꯑꯁꯤꯗ ꯀꯩ ꯂꯩꯍꯧꯕꯅꯤ ꯂꯩꯔꯥꯡꯇꯣꯟ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯥꯡꯇꯣꯟꯕꯨ ꯃꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯇꯥꯕ ꯃꯥꯏꯀꯩꯗ ꯂꯥꯛꯏ ꯆꯤꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄꯗꯗꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯡꯃ ꯑꯣꯏꯅꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯕꯗꯁꯨ ꯐꯅ ꯊꯦꯡꯂꯦ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯩꯔꯥꯡꯇꯣꯟ ꯑꯃꯝꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯗ ꯑꯩ ꯂꯝꯕꯤꯁꯦ ꯉꯥꯎꯔꯦ ꯍꯌꯦꯡ ꯌꯧꯔꯗꯤ ꯁꯣꯏꯗꯅ ꯈꯪꯅꯤꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥꯒ ꯑꯩꯒ ꯈꯛ ꯂꯩꯕꯅꯤ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯩ ꯅꯪꯕꯨ ꯊꯤꯜꯂꯒꯦ ꯑꯅꯤꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅꯗꯤ ꯂꯩꯔꯥꯡꯇꯣꯟꯕꯨ ꯆꯦꯜꯂꯛꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯅꯣꯝꯃꯤ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯆꯥꯗꯤ ꯅꯨꯄꯤ ꯈꯟꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ ꯅꯨꯄꯥ ꯑꯗꯣ ꯃꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯃꯁꯛ ꯑꯃꯐꯥꯎ ꯈꯪꯗꯦ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯏꯁ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯁꯤꯗ ꯊꯤꯜꯂꯨꯁꯦ ꯍꯥꯏꯕꯁꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯕ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ ꯑꯗꯨ ꯀꯔꯤ ꯊꯣꯛꯑꯒꯕ ꯍꯥꯏꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯆꯥꯗ ꯑꯃꯨꯛꯀꯁꯨ ꯏꯕꯨꯡꯉꯣ ꯅꯪ ꯑꯝꯇ ꯆꯪꯉꯨ ꯃꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯃꯃꯥ ꯃꯄꯥ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣ ꯀꯔꯤꯅꯣ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯈꯟꯅꯁꯤ ꯏꯃꯥ ꯆꯥꯛꯁꯦ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯈꯝꯕ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯔꯥꯡꯇꯣꯟ ꯃꯥꯁꯨ ꯏꯉꯥꯎ ꯉꯥꯎꯏ ꯈꯝꯕ ꯃꯁꯥꯒꯤ ꯑꯣꯏꯅ ꯀꯨꯆꯨ ꯈꯔ ꯃꯨꯕ ꯃꯤꯗꯥꯅꯤ ꯑꯃꯝꯕ ꯑꯗꯨꯗ ꯏꯋꯥꯡ ꯋꯥꯡꯕ ꯃꯈꯩ ꯈꯝꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯃꯥ ꯀꯩꯒꯤ ꯈꯪꯉꯤꯅꯣ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯆꯐꯨ ꯃꯅꯤꯡ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏꯁꯦꯅ ꯈꯜꯂꯨꯔꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯃꯤꯕꯨ ꯈꯔ ꯃꯨꯏ ꯍꯥꯏꯗꯨꯅꯁꯨ ꯂꯩꯔꯥꯡꯇꯣꯟ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯡꯗꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯍꯣꯏꯁꯦ ꯌꯥꯔꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯈꯝꯕ ꯀꯧꯏ ꯅꯪꯒꯤꯗꯤ ꯑꯩꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯂꯩꯔꯥꯡꯇꯣꯟ ꯃꯥ ꯆꯦꯟꯕꯒꯤ ꯋꯥꯈꯜꯗꯤ ꯁꯨꯛꯂꯩ ꯂꯩꯇꯦ ꯈꯝꯕ ꯃꯃꯥꯅ ꯍꯪꯉꯣ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯪꯉꯤ ꯃꯃꯥꯅ ꯑꯅꯤꯗꯨꯗ ꯌꯦꯡꯉꯣꯏ ꯅꯈꯣꯏ ꯑꯅꯤ ꯅꯁꯛ ꯅꯁꯥꯁꯨ ꯑꯃꯠꯇ ꯈꯪꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯆꯦꯟ ꯆꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯂꯩꯕ ꯅꯠꯇꯦ ꯃꯄꯥꯜ ꯊꯣꯡꯗ ꯃꯤꯅ ꯈꯟꯕꯅ ꯑꯃꯅꯤ ꯑꯗꯨꯅꯅꯦ ꯃꯤ ꯆꯠꯍꯜꯂꯁꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯄꯥꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯅ
ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥꯅꯤ ꯅꯪꯗꯤ ꯅꯨꯄꯤꯅꯤꯗꯣ ꯈꯝꯕ ꯃꯃꯥꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯌꯥꯔꯒꯗꯤ ꯊꯤꯟꯊꯣꯛꯀꯦ ꯍꯥꯏꯅ ꯃꯤ ꯊꯥꯗꯨꯅ ꯋꯥ ꯍꯪꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯈꯤꯕꯅ ꯈꯣꯃꯩ ꯈꯣꯏꯅꯁꯨ ꯂꯩꯔꯥꯡꯊꯣꯟꯕꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯈꯣꯃꯩꯁꯨ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯃꯆꯥ ꯑꯗꯨꯕु ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯏ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯑꯗꯨ ꯁꯣꯝꯗꯁꯨ ꯂꯩꯔꯥꯡꯊꯣꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯖꯔꯝꯕꯅꯤ ꯕꯤꯅꯥ ꯊꯦꯡꯅꯕ ꯐꯥꯎꯕ ꯃꯆꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯅꯨꯄꯥ ꯅꯪꯕꯨ ꯑꯉꯥꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯀꯔꯝ ꯇꯧꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯃꯥꯏꯅ ꯃꯃꯥꯏ ꯊꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯜꯂꯤꯀꯥꯟꯁꯤꯗ ꯑꯝꯇ ꯊꯤꯍꯧꯁꯤꯃꯤ ꯅꯪꯕꯣ ꯈꯣꯃꯩꯗꯨ ꯅꯥꯐꯝꯒ ꯈꯪꯗꯦ ꯅꯥꯔꯤꯕ ꯅꯨꯄꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯕꯤꯅꯥ ꯃꯆꯥꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯂꯩꯔꯥꯡꯇꯣꯟ ꯐꯪꯗ꯭ꯔꯦ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯅꯔꯦ ꯐꯪꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯗꯨꯅꯁꯨ ꯂꯩꯁꯥꯕꯤ ꯍꯜꯂꯛꯇꯕꯗꯨꯗ ꯆꯦꯜꯂꯝꯂꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟꯗꯤ ꯋꯥꯟꯊꯒꯗꯧꯔꯦ ꯈꯝꯕ ꯃꯥꯗꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯒꯨꯜ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯐꯖꯕꯗꯨꯗ ꯄꯥꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯦ ꯂꯩꯔꯥꯡꯇꯣꯟ ꯃꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯩꯔꯥꯡꯇꯣꯟ ꯈꯝꯕꯒꯤ ꯃꯃꯥꯗ ꯏꯃꯥ ꯀꯥꯏꯗꯅꯣꯗ ꯑꯩꯗꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯩꯒ ꯌꯥꯎꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯁꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯅꯒꯦ ꯄꯥꯕꯅ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯦ ꯑꯗꯣ ꯏꯕꯦꯝꯃ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯪꯕꯨ ꯌꯨꯝꯂꯣꯝꯗꯗꯤ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯈꯪꯗꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯂꯩꯔꯥꯡꯇꯣꯟꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯂꯩꯔꯥꯡꯇꯣꯟ ꯃꯌꯥꯝ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯄ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯈꯝꯕꯒꯤ ꯃꯃꯥꯅ ꯂꯩꯔꯥꯡꯇꯣꯟꯗ ꯕꯦꯃꯥ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯏꯃꯥꯅꯦ ꯑꯍꯜ ꯂꯃꯟ ꯈꯔ ꯍꯥꯏꯔꯨꯈꯤꯒꯦ ꯂꯩꯔꯥꯡꯇꯣꯟ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯛꯄꯗꯨꯗ ꯂꯋꯥꯏꯁꯝ ꯌꯨꯡꯈꯠꯂꯛꯏ ꯂꯩꯔꯥꯡꯇꯣꯟ ꯇꯞꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯣ ꯈꯝꯕꯒꯤ ꯃꯃꯥꯗꯨ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯃꯣꯏꯗ ꯀꯔꯤ ꯅꯨꯄꯤꯅꯣꯅꯤ ꯃꯁꯤꯕꯣ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯇꯕ ꯖꯥꯠꯂꯅꯦ ꯈꯝꯕꯒꯤ ꯃꯃꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯅ ꯇꯥꯡꯉꯤ ꯏꯃꯥ ꯑꯇꯣꯞꯄ ꯍꯥꯏꯔꯝꯒꯦ ꯃꯈꯣꯏꯅꯅꯦ ꯃꯔꯥꯏꯅ ꯃꯇꯦꯡ ꯄꯥꯡꯁꯜꯂꯛꯀꯅꯤꯗ ꯂꯩꯔꯥꯡꯇꯣꯟ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯍꯩꯇ꯭ꯔꯦ ꯇꯣꯛꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯂꯩꯔꯥꯡꯇꯣꯟꯅ ꯍꯣꯏꯗ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯦꯛꯇ ꯊꯣꯡꯉꯒꯦ ꯂꯩꯔꯥꯡꯇꯣꯟ ꯉꯥ ꯊꯣꯡꯉꯣ ꯍꯥꯏꯅ ꯄꯤꯁꯤꯜꯂꯛꯏ ꯃꯥ ꯉꯥ ꯑꯗꯨ ꯎꯕꯗ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯂꯩꯔꯥꯡꯇꯣꯟ ꯈꯥꯡꯗꯨ ꯃꯩꯊꯛꯇ ꯊꯥꯡꯀꯠꯂꯛꯏ ꯑꯗꯨꯒ ꯃꯥꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯗꯨꯅ ꯃꯪꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯈꯥꯡ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯔꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯏꯅꯝꯃ ꯈꯥꯡ ꯁꯥꯔꯤ ꯊꯥꯎꯗꯣ ꯍꯩꯔꯣ ꯍꯥ ꯈꯥꯡ ꯁꯥꯔꯦꯕ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯦꯔꯣꯁꯤꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯎ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯑꯁꯥꯕ ꯃꯩꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯥꯡ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯕ ꯑꯗꯨꯗ ꯃꯩ ꯑꯣꯏꯅ ꯒ꯭ꯔꯪ ꯍꯧꯔꯛꯂꯝꯃꯤ ꯂꯩꯔꯥꯡꯇꯣꯟꯅ ꯑꯣꯏꯃ ꯃꯩ ꯆꯥꯛꯑꯦ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯆꯦꯟꯊꯣꯛꯂꯝꯃꯤ ꯈꯝꯕ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯂꯤ ꯈꯝꯕꯒꯤ ꯃꯃꯥꯅ ꯄꯥꯈꯠꯅ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯩꯔꯥꯡꯇꯣꯟ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯏꯃꯥ ꯑꯩꯗꯤ ꯀꯦꯔꯣꯁꯤꯟꯗꯣ ꯑꯆꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯩꯖꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯃꯩ ꯍꯧꯔꯛꯏꯅꯤ ꯈꯝꯕꯒꯤ ꯃꯃꯥꯗꯣ ꯑꯁꯥꯡꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯏꯁ ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯤꯗꯤ ꯀꯌꯥꯗ ꯃꯃꯥꯏ ꯊꯛꯂꯤꯕ ꯑꯉꯥꯡꯅꯤ ꯁꯤꯕꯣ ꯆꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕ ꯂꯩꯔꯥꯡꯇꯣꯟ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗꯤ ꯋꯥꯔꯤꯅꯔꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯥꯡꯇꯣꯟ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯊꯤꯟꯕꯤꯔꯦ ꯂꯩꯔꯥꯡꯇꯣꯟ ꯃꯥ ꯆꯦꯟꯕꯁꯤ ꯃꯁꯥꯅ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯃꯥꯏ ꯊꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯂꯩꯔꯥꯡꯇꯣꯟ ꯃꯥꯁꯨ ꯌꯥꯅꯤꯡꯗ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯂꯩꯔꯥꯡꯇꯣꯟ ꯃꯧ ꯑꯣꯏꯗꯨꯅ ꯈꯝꯕꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯈꯝꯕ ꯇꯨꯝꯗꯨꯅ ꯂꯩ ꯂꯩꯔꯥꯡꯇꯣꯟ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯈꯝꯕꯕꯨ ꯍꯧꯗꯣꯛꯏ ꯅꯨꯄꯥ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯏꯃꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯛꯑꯣꯕ ꯈꯝꯕ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯤꯠꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ ꯈꯝꯕꯅ ꯀꯩꯅꯣ ꯂꯩꯔꯥꯡꯇꯣꯟ ꯅꯪꯁꯨ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪ ꯃꯧꯅꯤ ꯅꯪꯅ ꯊꯣꯡꯐꯝ ꯊꯣꯛꯄꯅꯤ ꯂꯩꯔꯥꯡꯇꯣꯟ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯃꯈꯣꯜ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯑꯩꯅ ꯊꯣꯡꯂꯗꯤ ꯆꯥꯛꯇꯣ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕ ꯈꯝꯕ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯑꯗꯨꯕꯨ ꯃꯥ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯈꯟꯗꯣꯛꯂꯤ ꯂꯩꯔꯥꯡꯇꯣꯟꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯕꯅꯤꯅ ꯃꯥꯒꯤ ꯃꯆꯠ ꯑꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯥꯁꯨ ꯈꯝꯕꯒꯤ ꯃꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯈꯝꯕ ꯆꯥꯛ ꯊꯣꯡꯍꯧꯅꯕ ꯃꯥꯁꯨ ꯍꯣꯕꯦ ꯇꯧꯏ ꯈꯝꯕꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯌꯥꯎꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯔꯥꯡꯇꯣꯟ ꯐꯃꯨꯡꯗ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩ ꯈꯝꯕ ꯂꯩꯔꯥꯡꯇꯣꯟꯗ ꯂꯩꯔꯥꯡꯇꯣꯟ ꯍꯧꯒꯠꯂꯣ ꯏꯃꯥ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯛꯑꯣ ꯍꯩꯅꯅꯕ ꯂꯩꯔꯥꯡꯇꯣꯟ ꯌꯥꯝꯅ ꯇꯟꯅ ꯑꯁ ꯀꯣꯟꯅ ꯃꯥꯏ ꯍꯥꯏꯖꯔꯛꯀꯅꯤ ꯑꯩ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯆꯠꯂꯣ ꯑꯝꯇ ꯆꯥꯛ ꯂꯣꯏꯁꯜꯂꯨꯆꯣ ꯈꯝꯕ ꯎꯄꯥꯏ ꯂꯩꯇꯅ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯏ
ꯈꯝꯕ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯔꯥꯡꯇꯣꯟ, ꯏꯃꯥ ꯂꯥꯛꯑꯦꯕ, ꯆꯥꯛꯁꯤ ꯅꯪꯅꯝꯗ ꯊꯣꯡꯕ ꯁꯥꯎ ꯂꯥꯎꯃꯤ ꯅꯪꯕꯣ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯥꯁꯨ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯕꯅꯤꯅ ꯇꯧꯗ ꯌꯥꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯩꯔꯥꯡꯇꯣꯟ ꯆꯥꯛ ꯑꯗꯨ ꯃꯥꯅ ꯊꯣꯡꯕ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯖꯥꯝ ꯑꯗꯨ ꯂꯧꯗꯨꯅ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯗ ꯈꯝꯕꯒꯤ ꯃꯃꯥꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯤ꯫ ꯈꯝꯕꯒꯤ ꯃꯃꯥꯅ, ꯍꯥꯏ, ꯀꯔꯤꯅꯣꯅꯦꯍꯦ? ꯂꯩꯔꯥꯡꯇꯣꯟ ꯃꯥꯗꯤ ꯇꯨꯝꯂꯨꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕꯅꯤ꯫ ꯈꯝꯕꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯔꯥꯡꯇꯣꯟ ꯄꯥꯈꯠꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ, ꯏꯃꯥ, ꯑꯩ ꯁꯣꯏꯒ꯭ꯔꯦ꯫ ꯈꯝꯕꯒꯤ ꯃꯃꯥꯗꯨ ꯁꯥꯎꯔꯞꯅ, ꯀꯔꯤ ꯃꯧꯅꯣꯅꯦꯍꯦ, ꯅꯃꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯊꯛꯂꯤꯕꯗꯨꯕꯣ? ꯈꯔ ꯃꯨꯟꯅ ꯌꯦꯡꯉꯣ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯣ? ꯈꯝꯕꯒꯤ ꯃꯃꯥ ꯑꯆꯣꯠꯄ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯔꯨꯖꯕ ꯀꯨꯝꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯥ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯃꯧꯒꯤ ꯃꯆꯠꯁꯤꯡ ꯑꯗꯨ ꯏꯟꯅꯅꯕ ꯍꯣꯠꯅꯖꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯧꯁꯥꯅꯁꯨ ꯃꯌꯨꯝꯗ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤನ ꯃꯉꯣꯟꯗꯗꯤ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯗꯨꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯃꯥꯏ ꯊꯛꯄ ꯃꯇꯧ ꯑꯗꯨꯕꯨ ꯋꯥꯔꯤꯅꯔꯝꯃꯤ꯫ ꯂꯩꯔꯥꯡꯇꯣꯟꯒꯤ ꯐꯠꯇꯕ ꯍꯥꯏꯕꯕꯨ ꯃꯁꯤꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯥꯡꯇꯣꯟ ꯑꯃꯗꯤ ꯈꯝꯕ ꯃꯈꯣꯏ ꯑꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯦꯡꯅꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯌꯨꯝ ꯄꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯃꯥꯏ ꯊꯛꯄ ꯑꯗꯨꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯝ ꯆꯠꯊꯈꯤ꯫ ꯃꯥꯒꯤꯗꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯄꯤꯔꯛꯂꯕ ꯃꯒꯨꯟ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫